नुंगफौ पखा बेमदा लेबा सनाहलगी मना मसिंग सेंब हिदाक थकपदगी नुंगसिंग पुंगतुम तुमहंदुना फहनबा ngamle मसिंगा किडनी इसिंग कोमदा लेबा नुंगसिंग तुमहंदुना माई पाकना लायेंबा ngamle नुंग लेबा सिंगना अमुक्तंग सांगेंग तौथोकपियो अकोपा मरोलगी दमा कॉल तौबिरो 9366752158 अमुक हना 9366752158 लायेंग जरिबा सनाहल संगायुमफम नुंगफौ पखाम मेल सनाहलगे नुंगी हिदाक थलुबदगी फक्रबा मियुसिंगदी थोकसोम कुंजेश्वर सिंह खोंजोम मनिंग लेगाय मोइरांगथेम शांति हुइकाप तोंबा इग्यारिपो नावरेम बिमोला देवी कक्सिंग तखेलेंबम बिमोल सिंह थौबाल वांगताबा कोइजम रुमेश सिंह थौबाल वांगताबा ओक्रम प्रेमिला Hi, I'm Sangeeta Chungkham. Adom natabiribasi 91.2 da sandukchariba Diamond Radio. Khongzomdagi sandukchaba radio channel ni. Tabiyu nungaibiyu awaba pumba kauthokpiyu. Hauzik mathangi thauram amuk taminarsi. Tongan ba pungpham singda makhal mathel kya gi thorom sing hauzik adomna 91.2 megahertz ta sandokchari ba Diamond Radio channel asigi khuthang dagi tabiri hauzi amu pungpham asida domgi damak putuna laksari SMS ta domna tabining duna khanbirakpa isei amadi wahang pakhum gi thorom tabiri besing bo amuka hana domgi radio gi khonjeloi sing posparani laishrom amade Monica Rambam anina Kurumzari Aikoina hangzagadori ba wahang singge achumba paukhum thamjari ba mobile number 7630944377 number amuktang gahana ningsing jage 7630944377 number asida paukhum biraktuna Thorom asida saruk yabiyo loinana isai khanbi khiba singna ngasigi thoromda adomna khanbi khiba isai lokhat pirakpra haibado loiba phawbo tabi duna yengbiyo mayamna khanbi rakliba isai nungaina tabiyo Monica dudi ahan bo wahang susem sabiyo loinana ngasigi laibak pharaba isai su kanana khanbi rakpano haibado muktang punna khangminabagi tanjadu lawjage Hoi lokhat piyo ngasi ahan ba laibak faraba SMS Sora dagi na nauna isay amakha khanbirai nonglaksida leptuna laibana haina sehoba eje maistam gi khonjelda saglibe isay ase tajiningi haibirai laibak faraba ngasigi ahan ba SMS da khanbiraklibe isay nonglaksida leptuna isay sisuna naugi damak loinana tabiriba mayamgi damak khudol tamjage loinana thamjariba wahang amuk puna taminase Sandokchari ba thorom asigi ahan ba wahang lakochari Khajuraho temple ase India gi karamba state laibage wahang ase mungtang hanan singjage Khajuraho temple ase India gi karamba state laibage adomna 7630944377 haiba number asida achumba pakhum bibirakna baso nisingjari Wahang asiga loinana ngasigi ahan ba isay Tony ahaibam na music direction pibiriba somen khwairakpam na lengbiriba isay mayekni saisakliba eje maisnam nonglaksida leptuna laibana sumna sehoriba isay soradagi nanawgi dama khudol tamjari mayam punna nungaina taminase
ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯊꯥꯗꯣꯛꯄꯤꯒꯅꯨꯀꯣ Nolak-sida leptuna leivana ubikhidare sinthariba piranse mai thongi minokna khumkhibana khambikidare thamoigi mai chakse una tamkhaba una lamba fangraba atiyaga pankharire nangaigi nungsi wari atiyaga pankharire nangaigi nungsi wari lama fangaroidaba aina malemni yingjabadai ngai horaba ikutsina thangatli soke khalai mangamde fanglaboi khalba maishinbadi yawamde karam nalaitani rangi sibase khangna khangna manghanba namdare bitmang da dilairi khangna uijanung base una una taisin ba namdare Donju di lep kini pirang di senthari awa balot lana mai thong da no pani donju di lep kini pirang di senthari awa balot lana mai thong da no pani li thok ba se hai tri nei lon thok da boy halle Irakna bathamoira irei chaina hapire li thok base hai tri lon thok da boy halle Irakna bathamoira irei chaina hapire kham jaba namrasu chimbal thong sida kau jaba ni thamoi sina nan tabu naksin abayadraba ninjaba tangairaba kurban nangigi wari oi haure Sandoksariba thorom asigi ahan boina hangjakiba wahang asi Khajuraho temple asai India ki karamba state laibage hangjakiba wahang asi chumbo pakhum Madhya Pradesh pakhum ase mutang hanan singjage Madhya Pradesh wahang asi chumbo pakhum bibirakpa me ming sing se aning singjage achum pakhum bibirakpa me ase ahan boina
ꯐꯪꯖꯕ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯄ ꯍꯩꯔꯣꯛ ꯕꯖꯥꯔꯗꯒꯤ ꯗꯤꯄꯛ ꯅꯤꯡꯊꯧꯖꯥ, ꯍꯤꯌꯥꯡꯂꯝꯗꯒꯤ ꯑꯦꯟꯖꯦꯂꯤꯅꯥ ꯋꯥꯏꯈꯣꯝ, ꯂꯥꯏꯌꯦꯡꯕꯝ ꯂꯩꯀꯥꯏꯗꯒꯤ ꯆꯤꯡꯂꯦꯝꯕ ꯂꯨꯋꯥꯡ, ꯑꯆꯧꯕ ꯋꯥꯏꯈꯣꯝ, ꯌꯨꯝꯈꯥꯏꯕꯝ ꯁꯔꯤꯞ ꯈꯥꯟ ꯂꯣꯡꯗꯥ ꯃꯈꯥꯗꯒꯤ ꯁꯥꯂꯤꯅꯤ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯄ ꯂꯩꯐꯝꯗꯤ ꯍꯥꯞꯄꯤꯔꯛꯇ꯭ꯔꯦ, ꯁꯅꯥꯇꯝꯐꯥ ꯅꯤꯡꯊꯧꯖꯝ ꯊꯤꯌꯥꯝ ꯀꯣꯟꯖꯤꯟꯗꯒꯤ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯏ, ꯀꯥꯡꯁꯨ ꯈꯨꯜꯗꯒꯤ TSLL ꯆꯤꯔꯨ, TH ꯃꯩꯇꯩ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯄ, ꯔꯟꯖꯤꯠ ꯊꯣꯛꯁꯣꯝ ꯁꯥꯄꯝ ꯂꯥꯏꯕꯨꯡꯗꯒꯤ, ꯃꯩꯅꯥꯃꯁꯣꯡꯕꯨꯡꯗꯒꯤ ꯏꯂꯥꯡꯕꯝ ꯁꯣꯃꯦꯟ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯄ ꯊꯥꯒꯠꯆꯔꯤ, ꯇꯈꯦꯜꯂꯝꯕꯝ ꯔꯣꯅꯦꯟ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯏ, ꯇꯦꯖꯄꯨꯔꯗꯒꯤ ꯚꯤꯝ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯄ ꯂꯣꯏꯅ ꯇꯣꯀꯦ ꯂꯥꯏꯁ꯭ꯔꯝ ꯁꯤꯡꯖꯃꯩꯗꯒꯤ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯍꯪꯖꯈꯤꯕ ꯋꯥꯍꯪ ꯑꯁꯤꯒꯤ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯇꯨꯅ ꯊꯧꯔꯝ ꯑꯁꯤꯕꯨ ꯁꯔꯨꯛ ꯌꯥꯕꯤꯔꯛꯈꯤꯕ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ꯫ ꯃꯊꯪꯒꯤ ꯏꯁꯩ ꯂꯧꯈꯠꯄꯤꯌꯨ꯫ ꯃꯊꯪꯒꯤ ꯏꯁꯩꯁꯤ ꯑꯣꯀ꯭ꯔꯝ ꯏꯕꯦꯆꯥ, ꯃꯥꯂꯥ, ꯎꯃꯥ ꯑꯃꯗꯤ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣ ꯇꯥꯃꯤꯟꯅꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯀ ꯇꯥꯃꯤꯟꯅꯖꯒꯦ ꯍꯥꯏꯗꯨꯅ ꯏꯔꯦꯡꯕꯟ ꯁꯥꯕ ꯂꯩꯀꯥꯏꯗꯒꯤ ꯕꯤꯅꯣꯗꯤꯅꯤꯅ ꯈꯟꯕꯤꯔꯛꯄ ꯏꯁꯩꯅꯤ꯫ ꯈꯜꯂꯨꯗꯦ ꯐꯤꯂꯝꯁꯤꯗꯒꯤ ꯇꯈꯦꯜꯂꯝꯕꯝ ꯃꯟꯗꯥꯀꯤꯅꯤꯒꯤ ꯈꯣꯟꯖꯦꯜꯗ ꯁꯛꯂꯤꯕ ꯐꯤꯂꯝꯁꯤꯒꯤ ꯇꯥꯏꯇꯜ ꯁꯣꯡ ꯑꯁꯤ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒ ꯂꯣꯏꯅꯅ ꯇꯥꯃꯤꯟꯅꯖꯒꯦ ꯍꯥꯏꯗꯅ ꯈꯟꯕꯤꯔꯛꯏ꯫ ꯌꯥꯝꯅ ꯐꯖꯕ ꯏꯁꯩ ꯑꯃꯈꯛꯁꯨꯅꯤ, ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ꯫ ꯁꯟꯗꯣꯛꯆꯔꯤꯕ ꯊꯧꯔꯝ ꯑꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯋꯥꯍꯪ ꯂꯧꯈꯠꯆꯔꯤ꯫ ꯋꯥꯔꯜ ꯐꯣꯔꯦꯁꯇ꯭ꯔꯤ ꯗꯦ ꯑꯁꯤ ꯀꯔꯝꯕ ꯊꯥꯒꯤ ꯀꯔꯝꯕ ꯇꯥꯔꯤꯛꯇ ꯄꯥꯂꯟ ꯇꯧꯕꯒꯦ? ꯋꯥꯍꯪ ꯑꯁꯤ ꯑꯃꯨꯛꯇꯪ ꯍꯟꯅ ꯅꯤꯡꯁꯤꯡꯖꯒꯦ꯫ ꯋꯥꯔꯜ ꯐꯣꯔꯦꯁꯇ꯭ꯔꯤ ꯗꯦ ꯑꯁꯤ ꯀꯔꯝꯕ ꯊꯥꯒꯤ ꯀꯔꯝꯕ ꯇꯥꯔꯤꯛꯇ ꯄꯥꯂꯟ ꯇꯧꯕꯒꯦ? ꯑꯗꯣꯝꯅ 7630944377 ꯍꯥꯏꯕ ꯅꯝꯕꯔ ꯑꯁꯤꯗ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯅꯕꯁꯨ ꯅꯤꯡꯁꯤꯡꯖꯔꯤ꯫ ꯑꯗꯣꯝꯅ ꯈꯟꯕꯤꯔꯛꯂꯤꯕ ꯈꯜꯂꯨꯗꯦ ꯅꯣꯡꯃꯇ ꯅꯨꯡꯁꯤꯕ ꯀꯔꯤꯅꯣ ꯍꯥꯏꯅ ꯁꯩꯍꯧꯕ ꯏꯁꯩ ꯇꯈꯦꯜꯂꯝꯕꯝ ꯃꯟꯗꯥꯀꯤꯅꯤꯒꯤ ꯈꯣꯟꯖꯦꯜꯗ ꯅꯟꯗꯣ ꯅꯤꯉꯣꯝꯕꯅ, ꯁꯩꯔꯦꯡꯕ ꯑꯃꯗꯤ ꯒꯣꯄꯤ ꯑꯃꯗꯤ ꯈꯣꯒꯦꯟꯅ ꯁꯩꯔꯥꯡꯕ ꯏꯁꯩ ꯈꯜꯂꯨꯗꯦ ꯐꯤꯂꯝꯗꯒꯤ ꯏꯔꯦꯡꯕꯟ ꯁꯥꯕ ꯂꯩꯀꯥꯏꯗꯒꯤ ꯕꯤꯅꯣꯗꯤꯅꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡ ꯄꯨꯝꯅꯃꯛꯀ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣ ꯇꯥꯃꯤꯟꯅꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯀ ꯇꯥꯃꯤꯟꯅꯁꯤ꯫ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ खल्लुदे नोंमता नुंसीबा से असुगवागनी खल्लुदे नोंमता नुंसीबा से असुगवागनी नीनोकी खल्लुदे
सुखवागनी Mayol kale unsigi asasu thaplara bada pal amana Mayol kale unsigi asasu thaplara bada pal amana Hangzakiba wahang World Forestry Day ase karamba thage karamba tarikta palan tawbagi wahang asigi achumba PAOKHUM March ki tarik 18 ase malem pumbada World Forestry Day haina palan tawi hangzakiba wahang asigi achumba PAOKHUM bibirakpa megi ming singkhra ningsingjari achumba PAOKHUM bibirakpa ase hianglamdagi Angelina Waikhom achumba PAOKHUM bibirai Tezpur dagi Bim Oinam Songbungdagi Ilangbam Somen Achabo Waikhom Sana Tampa Ningthaujam Tiam Konjildagi Achumba PAOKHUM bibirakpa Dipak Ningthauja Hairak Bazardagi Kakchingdagi Umarani Singjangmaidagi Tokre Laishram Nungkhaibam Sharif Khan Lelongdam Makhadagi TI Simaite Achumba PAOKHUM bibirakpa Ranjit Thokchom Sapam Laibungdagi Ronel Achumba PAOKHUM bibirakpa Laingbam Lekai digi Chinglemba Luang Hiangambi Haibe Mesing asina Hangzakiba wahang asigi achumba PAOKHUM bibiraktuna tharuma sida saruya birakhiba thagatpa phongdoksari makha tarakpe sei lokhatpiyo Mathangi se aigi thamoi yening hulanbi haina sehoba Thabaton Part 2 film sidaki Nawboy amadi surma anigi khonjel da sakminari bai sei asi khoidana tabining duna khanbirakliba mioi asi PK khaba Laifamde hapiraktre Thagachari Saruk yapirakpa isai nungaina tabiyu khudol tamjarakke mathangi wahang amuk thambiyu Duran line haiba sei karamba lebak anigi marakta chenbage wang ase mungtangan singjage Duran line ase karamba lebak anigi marakta khaidokliba line no wang ase adomna 7630 944-377 da chumba PAOKHUM bibirakna basu nishingjari wang ase amuktang hana ningchingjahoge Duran line ase karamba lebak anibu khaidokliba line no adomna chumba PAOKHUM bibirakna basu nishingjari Adomna khoidana khanbirakliba isai Thabaton Part 2 film sidaki Huidrom Nawboy amadi surma chanu anigi khonjelda biskupta laisromna sairengba loinana bisochana bamna thawai hapiriba aigi thamoi yening hulhanbi khudol tamjagi sei nungaina tabiyu
ꯑꯩꯒꯤ ꯊꯃꯣ ꯌꯦꯅꯤꯡ ꯍꯨꯜꯍꯟꯕꯤ ꯅꯨꯡꯁꯤꯅ ꯀꯧꯒꯦ ꯅꯪꯕꯨ ꯅꯨꯡꯁꯤꯕꯤ ꯅꯨꯡꯁꯤꯅ ꯀꯧꯒꯦ ꯅꯪꯕꯨ ꯅꯨꯡꯁꯤꯕꯤ ꯊꯃꯣꯏꯒꯤ ꯑꯇꯤꯌꯥꯗ ꯉꯥꯂꯨꯀꯣ ꯙꯨꯔꯕ ꯇꯥꯔꯥꯒꯨꯝ ꯊꯃꯣꯏꯒꯤ ꯑꯇꯤꯌꯥꯗ ꯉꯥꯂꯨꯀꯣ ꯙꯨꯔꯕ ꯇꯥꯔꯥꯒꯨꯝ Nungshit chirolna launam tahuduna Nungshit chirolna launam tahuduna Palefam khandraba nungshit chesira Panglabi thamoy hoira kahange khanbinu ꯑꯩꯒꯤ ꯊꯃꯣ ꯌꯦꯅꯤꯡ ꯍꯨꯜꯍꯟꯕꯤ ꯑꯩꯒꯤ ꯊꯃꯣ ꯌꯦꯅꯤꯡ ꯍꯨꯜꯍꯟꯕꯤ Sitliba nungsit humliba malam Sitliba nungsit humliba malam Humjinbiyo nang na aigi nungsibabu Humjinbiyo nang na aigi nungsibabu Nungsibi magi Thamoy lakanungda nungsibi magi Thamoy lakanungda Achakwa mairibu ngaujarubi mairandikung Sadan bagi langda tukrabi sazigung Kizani thamoy na matam shigi nushiba ꯑꯩꯒꯤ ꯊꯃꯣ ꯌꯦꯅꯤꯡ ꯍꯨꯜꯍꯟꯕꯤ ꯑꯩꯒꯤ ꯊꯃꯣ ꯌꯦꯅꯤꯡ ꯍꯨꯜꯍꯟꯕꯤ Laina chamani palna yomli bi thambal gumning tibi Laina chamani palna yomli bi thambal gumning tibi Hajabu ngamjabi nungsibi mai thongda aitagi oirani wasakli na famda Sari wasak ngakpangam mawulindro palgum Sari wasak ngakpangam mawulindro palgum Lepiyu nang nungshi isunglangi Laisage narum kupna punshi simagi ꯑꯩꯒꯤ ꯊꯃꯣ ꯌꯦꯅꯤꯡ ꯍꯨꯜꯍꯟꯕꯤ ꯅꯨꯡꯁꯤꯅ ꯀꯧꯒꯦ ꯅꯪꯕꯨ ꯅꯨꯡꯁꯤꯕꯤ ꯅꯨꯡꯁꯤꯅ ꯀꯧꯒꯦ ꯅꯪꯕు ꯅꯨꯡꯁꯤꯕꯤ ꯊꯃꯣꯏꯒꯤ ꯑꯇꯤꯌꯥꯗ ꯉꯥꯂꯨꯀꯣ ꯙꯨꯔꯕ ꯇꯥꯔꯥꯒꯨꯝ ꯊꯃꯣꯏꯒꯤ ꯑꯇꯤꯌꯥꯗ ꯉꯥꯂꯨꯀꯣ ꯙꯨꯔꯕ ꯇꯥꯔꯥꯒꯨꯝ ꯁꯟꯗꯣꯛꯆꯔꯤꯕ ꯊꯧꯔꯝ ꯑꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯍꯪꯖꯈꯤꯕ ꯋꯥꯍꯪ ꯑꯁꯤ ꯗꯣꯔꯥꯟ ꯂꯥꯏꯟ ꯑꯁꯤ ꯀꯔꯝꯕ ꯂꯩꯕꯥꯛ ꯑꯅꯤꯕꯨ ꯈꯥꯏꯗꯣꯛꯂꯤꯕ ꯂꯥꯏꯟꯅꯣ? ꯋꯥꯍꯪ ꯑꯁꯤꯒꯤ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯥꯀꯤꯁꯇꯥꯟ ꯑꯃꯗꯤ ꯑꯐꯒꯥꯅꯤꯁꯇꯥꯟ꯫ ꯄꯥꯎꯈꯨꯝ ꯑꯁꯤ ꯑꯃꯨꯛꯇꯪ ꯍꯟꯅ ꯅꯤꯡꯁꯤꯡꯖꯒꯦ꯫ ꯄꯥꯀꯤꯁꯇꯥꯟ ꯑꯃꯗꯤ ꯑꯐꯒꯥꯅꯤꯁꯇꯥꯟ ꯑꯅꯤꯒꯤ ꯃꯔꯛ ꯈꯥꯏꯗꯣꯛꯂꯤꯕ ꯂꯥꯏꯟ ꯑꯗꯨꯕꯨ ꯗꯣꯔꯥꯟ ꯂꯥꯏꯟ ꯍꯥꯏꯔꯒ ꯈꯪꯅꯩ꯫ ꯍꯪꯖꯈꯤꯕ ꯋꯥꯍꯪ ꯑꯁꯤꯒꯤ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯄ ꯃꯤꯒꯤ ꯃꯤꯡꯁꯤꯡ ꯅꯤꯡꯁꯤꯡꯖꯒꯦ꯫ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯄ ꯑꯁꯤ ꯂꯪꯊꯕꯥꯟ ꯀꯨꯟꯖꯗꯒꯤ ꯇꯥꯏꯕꯪꯉꯥꯟꯕ ꯅꯤꯡꯊꯧꯖꯝ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯏ꯫
Thakachari Angelina Waikhom Yanglamdagi Achumba Pakhum Bibirakpa Tezpurdagi Bim Toke Laishram Singjamaidagi Achumba Pakhum Bibirakpa Ilongda Makhadagi Sarif Khan Oinam Songbongdagi Ilangpam Somen Hairok Bazardagi Deepak Ningthauja Sanatam Paning Thaujam Tiam Konjuldagi Achumba Pakhum Bibirakpa Kakchingdagi Mr. Don Pakistan amdi Afghanistan habirakpa Yanglamdagi Achoba Waikhom Laimbam Lekaidagi Chinglemba Luang Albina Chanu Achumba Pakhum Bibirakpa Rinolina TH Maitei Thoyen Chana Samurokdagi Yaripok Bisnahadagi Bema Achumba Pakhum Bibirakpa Pepe Tayol digi hai missing asina hangjaki bawang sige chumpa pakhum bibirak tuna tharoma sida soya birakhiba haninga letana thagatpa phungdok sari adudi che makha tarakpa isei lokhatpiu makha tarakpa isei se matam amaki nungsiba haina sehoba thongram lakshmi ki khonjelda saklibe isei asibu tajiningi haiduna khanbirak liba miyoi ase chandra khongdagi mutum langlenbi Diamond Radio Taminariba Mayam Pomnamaka Taminazake Haiduna Kanbirak by Saini. Yamna Fuzabishim Kanbirakpa Haninga Letan Takachari Sanduksari Bataromasigi Makatarak Wahang Sulakotsari God Hariba Lena Asi Muebigi Haksangi Karamba Sarukta Nabagi Wanga Se Motangan Chingjage God Hariba Lena Asi Muebigi Haksangi Karamba Sarukta Nabagi Adomna 7630944377 da SMS ko thangda chumba pakhum bibirak napasu nisingjari Khudol tamjage Chandra Khongdagi Mutum Langlen Bigi Khoidana Khanbirak Libe Isei Thongram Lakshmi gi Khonjelda Mayamga Punna Nungaina Tabiu Matam Amagi Nungsiba Khudol tamjari
kaya layidunashu punshira apaka kaya lakunashu thamoida nushiba kaya layidunashu punshira apaka kaya lakunashu thamoida oh punshigi ahanba putra nushiba tapiba maako ningol punshina layri may awangam loy kayo oh mawal khalai thai lagi wari singai mawal khalai thai lagi wari singai matam amagi mushiba nushilaga aigi thamona oh mawal khalai thai lagi wari singai mawal khalai thai lagi wari singai matam amagi mushiba nushilaga aigi thamona oh nushilaga aigi thamona Hangzakiba wahang God hariba laina asi miyebagi karamba haksangi sarukta nabagi wahang asi ye chumbo PAOKHUM saru miyebagi saru gi tainefam saruda God hariba laina asi nai hangzakiba wahang asi ye chumbo PAOKHUM bibirakiba miyegi mingsing laktoksage achumbo PAOKHUM bibirakpa miy asi hianglam waikhom dagi achoba waikhom achumbo PAOKHUM bibirakpa Sanatam Paning Thogzam Thiam Konjil dagi Yanglam dagi Angelina Waikhom Hirok Bazar dagi Deepak Ningthauja Achumba PAOKHUM bibirakpa Huidrom Celia Jammu dagi Achumba PAOKHUM bibirakpa Nungkhaibam Sarikha Lelongdam Makha dagi Laimbam Lekai dagi Chinglemba Luwang Lamding Awang Lekai dagi Khaidem Punimasti Achumba PAOKHUM bibirai Sabita Ningombam Uthadagi Achumba PAOKHUM bibirakpa Bishesho Yumlembam Sengmaijingdagi Achumba PAOKHUM bibirai Achumba PAOKHUM bibiraga ming hapiraktaba mathangi thabirakpa matamda khara cheksina isage ming laipam habiraknaba sumun chingchari Thiam Ram Achumba PAOKHUM bibirakpa Ranjit Thokchom Sapam Laibungdagi Toke Laishram Singjamaidagi Kakchingdagi Mr. Don Tezpurdagi Bim Khangabukdagi Nungsitombi Khulakpam Salatur Rahman Irong Seishaba Melaka Hansabide Achumba PAOKHUM bibirakpa thagachari Isniha Laifam da hapiraktre Achumba PAOKHUM bibirakpa Hai bimesing asina hangzakiba wahang asige Achumba PAOKHUM bibirakba mesing ne thagatpa phongdoksari Tharom asida saru yabirakna tharom asibo phumhan biba makata pise asi ise kanana karam bese khanbire haibado amuta lokhatpi mathangi se asina eje maistam amadi surma chanu ki khonjalda sanagi lambi da chatlusi haina sehoba isei asi tajiningi haiduna khanbirakliba thongram mani wangbaldagi irei film sigi isei ni khanbirakliba isei sisu taminasi duga makha tarakpa wahang so mu puna taminasi makha tarakpa lokhotse bohang si yamna ngai ge da bohang amakang ni se koi sana baga mile ne bohang makang lokhotse ge home run hariba wahai asi karam masana da sijina bagi wang ase moktang halani singjage home run hariba wahai asi karam masana da sijina bagi adomna 7630 944 377 da Achumba PAOKHUM bibiraknabasu nishinjari Dalong Guru Mayumgi Mayekta Toni Ahaibamna Thawai Hapiriba Eje Maisnam Amadi Surma Chanu Anigi Khonjalda Irei film sigi Sanagi Lambi da Chatlusi Haina Sehori ba Isai
Khudol tamjage sei si taminari manung hangjakibu wahangge chumba paukhum 7630944377 da paukhum biraknana ba noloksari isei taminase sei khan birakliba thongra mani wangbal dagi Aina sa kalakpa ng bunong sibagi wakalo Mapungpare nga siri Ay senanggi oy karen ok sering bari tanta Nimba tungle nga siri Ay gimit kilang didi ng budo ng layriba Sunghat pa na tao na kamoy bukong Ikay ranu ay ngonda Imang kana puragi Taibang sara salagi Ningshi nang bulat lone Miku mata kau ngamde Ugming marang hauhali Taja kung bisag tamdo Hingdu na talay ningi Lay chagi wang madal puragi Sanagi lambi dang chatlusi Nang nainak talip lagpa Ay ngon da yeng lagpa Phangam da na chung kiba mihol nang nang bunong singhai ba Phongam draba chingbala Tanik tanik kang hawi Nang bunong shiro bagi mangla do mapungpare nga si Nang na ay bunong shire ay giming baso tung halay Kung sem hay ba mapumara Ikay ba do ta doglo nang ay gitay bangni Ay gimit kilang bidi nang budo ng layriba Sumhat pa na tao na tamoy bukong iye Nang nasuay bunong shire ay giling baso tunlay Kutsim hay ba mapumana Ikay ranu ay ngonda Mang thana puragi Taibang sara salagi Ningshi nang bulat lone Miku mata kau ngamde Ugming marang hauhali Taja kung bisag tamdo Hingdu na talay ningi Lay chagi wang madang puragi Sanagi lamidang jatlusi Lay chagi wang madang Se isei fajabam su taminare ko isil naukse hoi mayam puna tamina bani akhoi bani khata tamina banate hoi hoi adudi akoina hangjakiba wahang se umukta ningsingjage duga chumbu paukhum bibirak me ningsingjilu autoksage hangjakiba wahang ase home run haribo hai ase karma masanaga mari leinabage wahang ase chumbu paukhum baseball ase mungtang hanan ningsingjage baseball hariba masana asida
home run haiba wahai asi sizinai hangjakiba wahang asi achumba pakhum pipirakpa migi mingsing lauthokchage achumba pakhum pipirakpa asi tespordagi bhim achumba pakhum pipirakpa huidrom celia devi jamudagi achumba pakhum pipirai Angelina Waikhom achumba pakhum pipirakpa Sana Tampha Inthokjam Thiam Konjildagi achumba pakhum pipirakpa Hianglem Waikhom Lekaidagi achumba Waikhom Singjamaidagi Toke Laisham Deepak Ninthokja Hairok Bazardagi PK Khaba Langathildagi achumba pakhum pipirai TS Maitei achumba pakhum pipirakpa Kangsuk Khuldagi TSL Chiru Bisheshwarim Lembam Sangmaijingdagi Ram Thiam Lesang Kongdagi achumba pakhum pipirakpa Sabita Ningombam Uthadagi Ranjit Thoksom Sapam Laibungdagi Amom Rozi Wangu achumba pakhum pipirakpa Kaksingdagi Mr. Don Vidya Sagar Uyaldagi achumba pakhum pipirai Thongam Mani Wangboldagi Lina na Khulakpam Salatu Rahman Irong Chaisaba Mayalai Kahina Saibire achumba pakhum pipirakpa Pepe achumba pakhum pipirai hai mesing asina hangjakiba wahang asigi achumba pakhum pipirakraba mesingni adudi matam su laitrabanina aroi boina isei matanga lokhachakige hoi Monica gi su wahang ama sem sabiyu ngasigi aroiba laibak pharaba isei adamna khanbi khibadu oibibra yengbiu ningsingjage salungphamdagi thasana na khanbirakpa isei henu nungaijai film sidagi chitra gi khonjalda chaklibe isei ni hausi da phawba barnakar haina sehobi isei tajningi haiduna khanbirai Diamond Radio taminari ba maya pumna maka taminajage haiduna khanbirakpa isei ni ngasigi aroiba isei laibak pharaba salungphamdagi thasna Thagasari yamna fajaba isem ju khanbire duga alosilakpada iramda Manipur ga mari leinaba wahang amakak lakochage kumjal singam ga samapan maudraga mari 1994 da Sahita Academy Award fangkiba Manipuri wari macha mayai karaba Samuel C kanana ibage wahang ase mongtang hanan nisingjage kumjal singam ga samapan maudraga mari 1994 da Sahita Academy Award fangkiba Manipuri wari macha mayai karaba Samuel C kanana ibage adomna 7630944377 da achumba pakhum pipirakna baso nisingjari isei kudol tampiyoche sei kudol tamjari hena nungai jai film sidagi chitra gi khonjal da khaidem imona sairengba sori senjamna sairang bai sei tamina se roi boina Hausi the flower, lottery the flower, Ionka. Down the flower, luckily the flower, Bernaka. Hausi the flower, lottery the flower, Ionka. Don't put again, down the flower, luckily the flower, Bernaka. Don't put again, Hausi the flower, lottery the flower, Ionka. Don't put again, down the flower, luckily the flower, Bernaka. Don't put again. Masang-sang
साली है लुटों साली है लुटों साली है लुटों साली है आएगी बाबूगी बाय बाय मनी ना नखाई वर आएगी बाबूगी बाय बाय मनी ना नखाई वर Langbaza mapalay drama Yembada tungan tariba Maubada lang malay drama Ubada ang ipafariba Langbaza mapalay drama Yembada tungan tariba Maubada lang malay drama Ubada ang ipafariba Sorry, mama, kay panta mo Yung iba magkay penta mo Nang buhay iba mo Banihay wada job So job day may syupato Hausi the flower, lottery the flower, iyon ka Down the flower, luckily the flower, barna ka Hausi the flower, lottery the flower, iyon ka Tong budagi, down the flower, luckily the flower, barna ka Tong budagi, hausi the flower, lottery the flower, iyon ka Tong budagi, down the flower, luckily the flower, barna ka Tong budagi, Sandokshariba Thoramasigi, Areboina, Lokotsaki Bawahang. Komja Lessing Amagasapan Maudraga Mari, 1994 da Saita Academy Award Kiba, Manipuri Wari Macha, Maya Karabasamu Ase Kanana Ibigi. Wahang Si Jumbo PAOKHUM Ras Kumar Mani. PAOKHUM Ase Mutangaran Shinjagi Ras Kumar Mani. Hangjaki Bawang Si Jumbo PAOKHUM Bibirakpa, Mingiming Sing Shinjagi. Teaspordagi Bim, Jumbo PAOKHUM Bibirakpa. Dipang Inthauza Hairok Bazardagi, Daimbam Nekaidagi, Jinglemba Luang, Angelina Waikom, Achabo Waikom, Achumba PAOKHUM Bibirakpa, Tokya Laishram, Jingjamaidagi, Ras Kumar Mani Hen Haibirakpa, Tokpom Aton Debi, Wangkaidagi, Achumba PAOKHUM Bibidai. Kaksingdagi Mr. Don, Achumba PAOKHUM Bibirakpa, Premchandra, Irengban High School Manak Halasai Bire Achumba PAOKHUM Bibirakpa Thagachari Sharif Khan Lilongdam Makhadagi Huidrom Celia Jammudagi Achumba PAOKHUM Bibirakpa Kangsukhulagi THL Chiru Savita Ningombam Uthadagi Achumba PAOKHUM Bibirakpa Amom Rosie Wangu Laifumdagi Achumba PAOKHUM Bibirai Yumlemba Bisheshur Singmai Jingdagi Achumba PAOKHUM Bibirakpa Tenta Thongkongdagi PS Sitiman Achumba PAOKHUM Bibirakpa Rahina Achumba PAOKHUM Bibirai Loina Salatu Rahman Irong Wayalekaina Saibirakpa Haninga Laitan Thagatsari Hariba Mi Sing Asena Aribaina Hangjaki Bawang Asida Achumba PAOKHUM Bibiraktuna Thoroma Seba Mapum Phan Biba Haninga Laitana Thagatpa Pundurchari Thagatchari mayam pumnamak haningai leitana Mathangi numita lemhauriba isai singa loinana Wahang sing amok puduna laksage
Ngasigi thauram asida haubadagi loiba phawba saruk yabiriba loinana tabiriba sing Diamond Radio gi maikidagi hana thagachari. Tongan ba thauram sing asi tahanjakhibaga loinana ayuk pung 4 dagi mayamgidamak lepalaitana sandokjarakliba Diamond Radio channel asigi ahanba thauram pareng haujikti loisinjanabagi pungja yauksinjarakle. Namida warang pung mga taba matamda makal mathel gi tharom singalunana atopa konjologi konjelda adongi radio set mulaksagi matamadu fawbagi oina ahan batharom paring tabi yosingbo adongi radio gi konjoloi sing Monica Rambam amadi Pusparani Laishromanina kaina yathang lawjari khurumjari.